Online Manipuri Numidangi Pau Miing Tabiriba Pumnamak Puthoi Laishramna Khurumjari Ahanbada Maroiba Pau Tranpurda Chahi Nipan Khaktang Ngairiba Nupa Macha ama Turelda Eraknabadagi Thiba Khangdre Masagi Chahi Nipan Khaktang Ngairiba Angang Nupa Macha ama Khuga Turel Tuithar Turelda Eraknabadagi Thiba Khangdre Hairi Thaudo asing Ngarang ayuk thokhibani Thiba Khangdana leiriba Angang Nupa Macha adu Churchanpurgi National Bank dagi Jacob Kawi Hairi Nupa Macha asi Lekai Mioi amadi CSO singna thibagi thabak chathaki adubu Fangbang Amkhide Hairi Khatarakpa update Aingi Wangmada National Highway da Lambi Thingliba Sing Lokto U Haina Naga Women Union NWU na Marilenaba Singi Puning Chingsilakli National Highway Lambi da Aina Yadaba Mongda Chat Awok Toriba Singda Ayet Apan Piba Amadi Kanglon Kaina Lambi da Thingba Piriba Sing Lokto Kadabani Haina Naga Women Union NWU na Marilenaba Singi Puning Chingsilakli Manipur Thokliba Kangluki Irang asina maram oiraga National Highway Lambi da Tongan Makangluki Miyoi Sing Sathok Chasin Tawbada Ayet Apan Pibagi Thabak Chathaduna Lakli Asiguma Thabak Asi Chathadanaba Union Asina Kayara Khanna Media gi Kuthangda Khangallabasu Adumak Awaba Piri Maru Oina Naga Furupki Miyoi Singdana Hena Awaba Mayok Nari Nakal Amarom da Highway Asibu Ngak Seliba Central Amadi State Force Singna Sumicham Prajada Waba Pibagi Thawong Tobiganu Miyam Bungakpi Senbigani Haiduna Lairiba Makoina Sinfamgi Wangmada Thabak Chatharakani Haibasi Khalude Matung da Micham da Waba Pibagi Thabak Amuhana Taudanaba Wafam Singsu Fongdoki Makatarakpa update da Delhi Noida Gurugram da Kuki militant singna kem hangduna leire haina Bharat Hindu Mahasenana Khangalakli Myanmar dagi Narol da Changlakpa Chin Kuki militant singna Delhi Noida Gurugram da kem hangduna leire amadi Kusukulai Nongmai bomb top drone missile sing puthok pusin tawduna Manipur attack tawnabagi plan kaya sili haina Bharat Hindu Mahasena MOD Silong Battalion FU 99 gi Langamba Singana Khuyek piduna thadorok cherol amana khangalakli Cherol sina makha tarduna hai Kuki militant singna Manipur da chalaga drone bombing amadi rocket attack tawduna Indian National Army INA da attack tawba amadi Hindu pandit kaya hatpa Tuppa tawi haibasi Bharat Hindu Mahasena Delhi na mayek singna khangle North East Hindu lining chatpa miyam kannanaba Operation Jema Kali Chatharagani Hairi India gi state singda Huran Nalada Nathairakliba Chin Kuki narco terrorist sing thibahumbagi thabak Rashtriya Swayam Sevak Sena RSS amadi JK Sena Dattier lauragani Bharat Hindu Mahasena na tongan mafam singda mobile team leigani makhoida kupam marol Pau Pibirau amadi North East Miyamna amato oina India dagi Chin Kuki narco terrorist sing marufangna muthatnaba khongjang changsilasi haina Cherol aduda palli tarakpa update asidi editorial kalamok ngla pau dagi lokhocharake Separate administration gi Lal Kuki amasung Meitei anigi marakta thokpa irang nate Manipur da miram dagi changlakpa illegal migrant Chin Kuki narco terrorist sing nalanda duna Kuki singi oiba tongan malaiba ama semnaba hotnariba asigi tekchak pumnamak India lengangna pufam thoi Kuki singna atamnana Meitei khaktada nongmai chingdong onsenduna target tawribagi maram karigino haibasi naina ningai oi amaromda Union Home Minister na thokliba irang asi Kuki amasung Meitei anigi marakta thokpani haiba wafam amadi Kuki singna Meitei khaktada target tawriba asiga yamna manaba amadi naknaba mari ama leinei Oiriba fibam asida chingnaningai oiribadi Kuki terrorist singi mafamda Meitei sing khaktada khut thagadabani Meitei singi mapangal chonda halabadi Nakhoigi pandam phangbang ngamgani haibagi pauktak piba leirabra haibasini Masina maram oiraga illegal migrant Chin Kuki jo narco terrorist singna Meitei sing khaktada khut thabagi thabak chatharakibani haina lawi karigumba Kuki terrorist singna tongan ba community sing yauna target tawrabadi Meitei sing yauna community singa pullaga irang horaklabadi lamdam asida Kuki sing mikup ama fawba leiba ngamloi watho asi Kuki amasung Meitei ani khaktagi oihallabadi waroisin puraknaba hotnabada nakhoigi pandam phangannaba hotnagani haibagi yanaba ama leibagum uba fangli masimangna India government gi maikaidagi thokliba wathok asigi waroisin puraknaba hotnari haina kumpuba mawongi thausil chathaduna leiriba haibasini India government na irang asina political gi lautunaba yaudravadi irang asi hawrakiba matamda khudakta waroisin puraknaba hotnafam thoktabra Political conspiracy amadi proxy war oibadagi irang asi loisinaba hotnabagi mahut langi maichang nangliba Manipur amadi Meitei miyambu nungsiba saduna ngaihak-ngaihaki oiba Khawjengdagi tholakpa wafam sing fongdoktuna miyambu kayam kuina sumduna thamba ngamgadage haiba wahang leiraklibasi afaba khudam natte Central government gi luchingba sing maru oina Union Home Minister na thokliba irang asigi waroisin puraknaba hotnari haiba wafam lisang singna phongdorakhiba adu thabakta onthokpa ngamdana leiri nakal amaromda na Prime Minister Defense amasung Foreign Minister na chingbagi maikaidagi wathok asigi matangda chinban
ꯀꯥꯡꯗꯕꯒꯤ ꯃꯔꯝ ꯀꯔꯤ ꯂꯩꯕꯒꯤꯅꯣ? ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯈꯛꯇꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯕ ꯂꯩꯕꯗꯒꯤꯔꯥ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯁꯦꯡꯗꯣꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯂꯩꯔꯤꯕ ꯆꯤꯡꯅꯕꯁꯤꯡ ꯀꯣꯛꯍꯟꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯂꯥꯟ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯗ ꯃꯍꯧꯁꯥꯗꯒꯤ ꯈꯨꯟꯗꯥꯔꯛꯈꯤꯕ ꯌꯦꯜꯍꯧꯃꯤꯅꯤ ꯍꯥꯏꯔꯤꯕ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯉꯥꯛꯄꯗ ꯁꯔꯨꯛ ꯌꯥꯐꯝ ꯊꯣꯛꯏ꯫ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯉꯥꯛꯅꯕ ꯍꯣꯠꯅꯕꯗ ꯃꯤꯇꯩ ꯈꯛꯇꯗ ꯏꯟꯊꯣꯛꯐꯝ ꯊꯣꯛꯇꯦ, ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯂꯂꯣꯟ ꯏꯇꯤꯛ ꯑꯃꯗꯤ ꯁꯨ-ꯅꯣꯝꯕꯒꯤ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯉꯥꯛꯄꯗ ꯁꯔꯨꯛ ꯌꯥꯗꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ? ꯃꯤꯇꯣꯞ ꯃꯤꯔꯥꯟꯆꯥ ꯅꯟ-ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗꯒꯤ ꯏ ꯆꯨꯞꯄ ꯃꯤꯌꯥꯝꯒꯤ ꯁꯤꯟꯐꯝ ꯃꯨꯟꯒꯅꯤ, ꯇꯉꯥꯏ ꯐꯗ꯭ꯔꯕꯗꯤ ꯈꯨꯟꯗꯥ ꯂꯩꯇꯥꯁꯤꯟꯕꯒꯤ ꯊꯕꯛꯁꯤꯡ ꯐꯥꯎꯕ ꯆꯠꯊꯗꯨꯅ ꯐꯨꯔꯨꯞ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤ ꯃꯩꯇꯩꯁꯤꯡꯕꯨ ꯃꯈꯣꯏꯒꯤ ꯈꯨꯕꯥꯝ ꯅꯨꯡꯗ ꯊꯝꯅꯕꯒꯤ ꯊꯧꯑꯣꯡ ꯊꯧꯁꯤꯜ ꯐꯥꯎꯕ ꯆꯠꯊꯔꯛꯂꯤ꯫ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥꯁꯤꯡꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡ ꯃꯈꯣꯏꯒꯤ ꯈꯌꯥꯠꯅꯨꯡꯗ ꯌꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯕꯒꯤ ꯃꯊꯛꯇ ꯐꯨꯔꯨꯞ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯩ ꯍꯥꯏꯕ ꯈꯪꯂꯕꯁꯨ ꯃꯩꯇꯩꯁꯤꯡꯅ ꯂꯥꯏꯅ ꯂꯧꯕ ꯑꯃꯗꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯒꯤ ꯊꯧꯑꯣꯡꯗ ꯀꯣꯝꯊꯣꯛꯇꯨꯅ ꯂꯩꯔꯛꯈꯤꯕꯒꯤ ꯃꯍꯩ ꯑꯣꯏꯅ ꯏꯂꯤꯒꯦꯟ ꯃꯥꯏꯒ꯭ꯔꯦꯟꯠꯁꯤꯡ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯂꯥꯟꯗꯥꯕ ꯉꯝꯂꯛꯈꯤꯕꯅꯤ꯫ ꯀꯨꯀꯤꯁꯤꯡꯒꯤ ꯂꯥꯟ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯁꯩꯗꯥꯡꯂꯤꯕꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯀꯔꯝꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤꯅ ꯑꯃꯨꯛ ꯂꯥꯟꯗꯥꯔꯛꯀꯗꯒꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯗꯦ꯫ ꯃꯁꯤꯃꯛꯅ ꯀꯨꯀꯤꯁꯤꯡꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯂꯥꯟꯗꯥꯔꯛꯂꯤꯕ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯅꯟ-ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯁꯔꯨꯛ ꯌꯥꯗꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏꯁꯤꯡꯕꯨ ꯂꯩꯉꯥꯛ ꯑꯃꯗꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯐꯝ ꯊꯣꯛꯏ꯫ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯑꯁꯤ ꯀꯨꯀꯤ ꯑꯃꯁꯨꯡ ꯃꯩꯇꯩ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯄ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯅꯤ ꯍꯥꯏꯔꯒ ꯀꯔꯤꯒꯤꯗꯃꯛ ꯀꯨꯀꯤꯁꯤꯡꯅ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯥꯟꯊꯦꯡꯅꯕꯗ ꯁꯤꯖꯤꯟꯅꯕꯗ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯌꯥꯎꯅ ꯃꯤꯁꯥꯏꯜ ꯑꯦꯇꯦꯛ ꯆꯠꯊꯔꯛꯂꯤꯕꯅꯣ ꯑꯃꯗꯤ ꯃ꯭ꯌꯥꯟꯃꯥꯔꯂꯣꯝꯗꯒꯤ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕ ꯄꯤꯗꯤꯑꯦꯐ ꯑꯃꯗꯤ KNFB-ꯒꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯥꯟꯗꯥꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯈꯪꯂꯕꯁꯨ ꯀꯔꯤꯒꯤꯗꯃꯛ ꯂꯥꯟꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯅꯤ꯫